इमेज पाउदम मियेंग ताबिरिबसिंबु अहानमक्तदा बिनीताना तराम नौसबगलोयना खुरुमजरी हौजिक पाउदम असिगी मरोय पाउ पिजरी हयेंग पांथोकदोरिबा मरकी मिखलगी पोलिंग पर्सनसिंग मागी डीसी ऑफिस कॉम्प्लेक्स तगी लंथाखिबगलोयना पोलिंग स्टेशन सिंगदा यौनाख्रे स्टे असदा हौकिबा पुंग कुनमरीदा नौना कोविड-19 पॉजिटिव ओइबा मियोय साम हुंफुतरु थेंगनाख्रे मियोय अनिना सिखिबदगी अपुनबा सिखिबगी मसिंग साम मौद्रामाथोय सुख्रे लोइनना प्रेसिडेंशियल इलेक्शन नियम लाना सथकी हाइना यूएसए की प्रेसिडेंट डोनाल्ड ट्रम्प ना हाइख्रे हौजिक मपुंगय पाउलो बिरसी हयेंग पांथोकदोरिबा मणिपुर की तोंगान केंद्र मरी की मरकी मिखल असिदा मथौ तौगदबा पोलिंग पर्सनसिंग ngasi ayuk pung 9 dagi मागी डीसी ऑफिस कॉम्प्लेक्स तगी लंथाखिबगलोयना मखोयना मथौ तौरुगदबा पोलिंग स्टेशन सिंगदा यौनाख्रे पांथोकदोरिबा मरकी मिखल असिदा इम्फाल वेस्ट डिस्ट्रिक्ट की वांगोय केंद्र थौबाल डिस्ट्रिक्ट की लिलोंग अमसुंग वांगजिंग तेंथा केंद्र अमदी कांगपोकपी डिस्ट्रिक्ट की साइटू केंद्र हाइरिबा केंद्र मरी असिदा अपुनबा वोटर मसिंग लाख अमा लिसिंग कुंथ्रा मंगा चनी तरानिथोइना मिरेप सिंगी मराइबक लेपकदौरी बाय इलेक्शन असिदा लिलोंग केंद्रदा इंडिपेंडेंट मिरेप अनि वांगजिंग तेंथा केंद्रदा बीजेपी आईएनसी अमसुंग इंडिपेंडेंट मिरेप सिंगना लंबा तौनरी वांगोय केंद्रदा बीजेपी आईएनसी अमसुंग एनपीपी की कैंडिडेट ना लंबा तौनरी अमदी साइटू केंद्रदा आईएनसी अमसुंग बीजेपी ना लंबा तौनरी हयेंग अयु पुंग 3 तगी नुंथिल पुंग 5 फाउबा भोट थादनगनी मिखल असिगी भोट मसिंग नवेंबर तांग 10 दा थिगनी हाइरी मिखल असिदा कोविड-19 की यंगलगा पोलिंग स्टेशन खुदिमक्ता आशा अमसुंग अंगनवाड़ी वर्कर अममम ड्यूटी तहंदुना भोट थादबा लाकपा भोटर सिंगदा फेस मास्क हैंड ग्लोव हैंड सैनिटाइजर मदी भोटर सिंगना खुद हामनबा इसिंग अमसुंग सापोन सिंग पीबगी मतेंग पांगहनगनी हाइरी थौबाल डिस्ट्रिक्ट की बाय इलेक्शन पांथोकदोरिबा केंद्र अनिदा का हेन इरांग थोकपा याबा ओइबा पोलिंग स्टेशन 9 अमसुंग क्रिटिकल ओइबा पोलिंग स्टेशन अमा मसक खंगदोतुना सेंट्रल आर्म सिक्योरिटी फोर्स नंगाक सेंगनी हाइरी मिखल असिगा मरिलेना थौबाल डीसी एन बंदनाना इमेज टीवी दा फोंदोरकपदा हयेंग पांथोकदोरिबा मरकी मिखल असिदा लिलोंग अमदी वांगजिंग तेंथा केंद्र की वोटर सिंगना मतम चाना थोकपिरतुना अकीबा याउदुना वोट थादबियु वोटर सिंगना वोट थादबा संगलकपदा कोविड-19 की ओइबा सेक्शन थौरांग ओइना थर्मल स्क्रीनिंग तौबा याउना हिरम खुदिमक्ता मतेंग पांगनी मिखल असिदा डिस्ट्रिक्ट असिगी ओइना वांगजिंग तेंथा केंद्रदा अनौबा अमा ओइना नुपी ngaktana mathau tawgadaba polling station ani amasu yauri haiki sahi marpu gi mathata leiba ahal singda postal ballot ta vote hada haliba sidasu postal ballot phanghodaba amadi disabled person sing leiragadi isa isa gi anakpa BLO singda pau pibiu office ki gari na lawba laksagani handaki mikhalasi santi leiba free and fair election ama oinaba honabada miyamnasu mateng pangbiu haina DCN bandanana appeal tarakli 30 लिलोंग अमदी 34 वांगजिंग तेंथागी बाय इलेक्शन सिदैदा केंद्र अदि सिदा लेबिरिबा वोटर सिंगना मतम साना थोपिरक्तुना इसा इसागी भोट थादबियु हाइना हाइजरी वोटर सिंगसिना हेक चंगकपदगी पोलिंग स्टेशन मनुंगदा थर्मल स्क्रीनिंग तौजगनी मोइदा मास्क ग्लव सैनिटाइजर खोइ तौजगनी अदुगा हैंड वॉशिंग की अरेंजमेंट सो खोइ थमजरे पोस्टल बैलेट की फैसिलिटी फंगहौदबा वोटर सिंगना इसा इसागी बीएलओदा तानबिरगा खोइना सिंजबा व्हीकल सिंगसिदा लागा भोट थादबसु यागनी अमरोंदा हयेंग नवेंबर की तांग 3 पांथोकदोरिबा मणिपुर की मरकी मिखल की भोट थादबा लाकपा भोटर खुदिमक सैनिटाइजेशन तौबगी मथक्ता मास्क अमदी ग्लोव सिंगसु पीगनी मिखल असदा अपुनबा पोलिंग पर्सनल लिसिंग अनि डिप्लॉय तौबगलोयना CAPF की कंपनी मंगासु डिप्लॉय तौरी वाफम असिंग असि मणिपुर की चीफ इलेक्शन ऑफिसर PK सिंगना एखोगी पाउमीदा फोंदोरकिबनी महाकना हाई हयेंगी मरकी मिखल असि तंगी असेंबली कंस्टिट्युएंसी अहुम चिंगी डिस्ट्रिक्ट की असेंबली कंस्टिट्युएंसी अमा अपुनबा AC मरीदा पांथोकदबनी हाइरिबा मिखल असि शांति लेना वोटर सिंग अमदी पोलिंग पर्सन सिंग सेफ ओइना पेंडेमिक असदे गाथोकनाबा इलेक्शन कमीशन अकनबा सेक्शन थौरांग लौखटली AC मरीमकी पोलिंग स्टेशन खुदिमक ngasi अक्टोबर तांग 3 की नुंथिल पुंग 3 फावबदा मपुंग फाना
sanitization tauba loisinkibaga loinana polling station khudingda khut hampham thamgani voter khudima polling booth changdringaida thermal screening tawgani polling personnel singna setnaba PPE thorang tawri loinana hakselga marinaba miyoi train tawraba asa amadi angawadi workers singsu mapanda laiduna section tharang lakhotnabagidamak laigani mikhala segidamak sahi marphudagi helaba voter sing nama soiraba miyoi sing amadi quarantine home isolation da laiba amadi COVID-19 gi treatment tawriba singidamak hanana postal ballot chanipan maphutranipan rom issue tawkre aduga mikhala sasanaba electoral postal ballot ising tara subna humphumanga issue tawre mikhala sida thoaningdaba pamdaba thodok thoktanabagidama security measure lokhatle masigidama central armed police force ki company manga gi mathakta state police force sing su sinari masida natana suda lairiba singna magi camp singda bot thadaba yagani haina CEO PK singna phongdorakli we'll providing that also. So can we say that the all as per your knowledge, how much would you? Earlier we used to send about 5 people only. This time the 5 people who are there inside the polling station, in addition to PM, instructions have been given that all polling stations will be sanitized. That is when our polling party will be reaching. We have given the entire PPE kit to all the polling parties who will be stationed inside the polling station, as well as some of the ASHA workers and the health staff who are deployed at the outside the polling station. So they will be having full protective gear. Manipurda haukiba pung kunmari asida general population nagi miyoi sam yankai mapan Central Armed Police Force CAPF tagi percent taret apunba miyoi sam humputaruk nauna positive oiba thengnabadagi state asagi COVID-19 confirm case lising tarama pansanipan maudra mathoi sukre miyoi anina laikidabadagi apunba sikhibagi masingna sam maudra mathoi amadi miyoi sahum nifuni thoina discharge tawkibadagi apunba recover tawkiba masing lising tara taruk subna maudra ni thoi amadi active case na miyoi lising ahum satruk subna nipan laiduna Manipur gi recovery rate chada marfu dasmik mapan sinoda laire ngasi nauna COVID-19 positive oiraba miyoi sing adudi rims ta tarahumdoi jenims ta kunmathoi Imphal East Salmat Jiban Hospital Thobal Sanapati da amamam Imphal West ta kuntrahumdoi Maipak pida mari Siza Hospital da kunmari SME CMC Iboyaima Advanced Hospital Noneda ani Ras Medicity Bisnupur Kaksing Ukrulda ahum SN Diagnostic da taret Susampura mapan amadi Babina Diagnostic da kuntaruk thengnakibani discharge tawkraba sing aduna CAPF tagi tarani pan home isolation dagi sani kuni thoi rims tagi mapan jenims tagi taramathoi UNACO dagi kuntaruk RD wing dagi manga Balbawan dagi taret Bisnupur dagi ani Tamenglong Ziri Bam None dagi ahum More dagi mari Thobal dagi taramathoi amadi Lamding dagi mari ni General population gi miyoi punama akaknaba travel history laitaba misam ngangtani makhoi punama lokhotuna COVID care facility phangan bagaloina medical precautionary measures sing lokhotkre ngasi laikhidraba miyoi ani adu Imphal West tagi sahi nifu taret amadi sahi marfu taruk suraba miyoi singni makhoi animal rims ta laikhidabani Kaksing district asida hokiba pung kunmari asida general population gi miyoi ahum nauna COVID-19 positive oiba thengnaduna district asagi COVID-19 positive confirm case songa kuntrani thoi sure district asa hangliba COVID care center Kaksing dangasi phawbada apunba patient sahum nifu taret admit tawrabada miyoi sani marfu taret discharge tawkre hojik miyoi kunmari mafam asta layengduna lairi miyoi kuntra tarukna tongan ba COVID care center singna thamli Kaksing district ki miyoi ani leina asna siankre Hauze district asagi miyoi lising mari samri kuntra home quarantine da lairambadagi lising ahum satruk yankhaya pangi quarantine matam loikre miyoi satra humdra mathoina home quarantine tawduna lairi aduga Kaksing district ki oina containment zone mafam taret lairi Mamang tha October kuntra mathoi thokiba Secretariat Health Department Government of Manipur gi charol amagi matungina local shops sing amasung market sing hangbagi nauna sanagadaba standard operating procedure SOP kudaktagi sanaragani haina Deputy Commissioner Kaksing District Thadorakpa Cherol Amana Hairi Nauna sanagadaba SOP sing adudi local shop singna even number ba tarik singdada hangba yagani amadi market kanaknaba dukan singna odd number taba tarik singdada hangba yagani imung khudingi miyoi amakhatana pochai leiba sakadabani hidak managi pochai yonbada thingba thamli dukan sing mangda square natraga circle yekduna customer amaga lapnana queue da soidana lephangadabani amadi
local shopsingna SOP ngana satrabadi hapta ama dukan thingjinhangani makhatana Manipur Epidemic Diseases Regulation 2020 gi matungina miyam tinma mafamsingda mask uptaba social distancing ngaktrabadi lupa sani sani fine thigani miyam tinma mafamda tin sitpagina lupa sanga kwa gutka amasung hidak manasi nabagina lupa sani loyana tabak thoramsing pangthokpada ayaba piriba masingdagi helabadi lupa lising tara fine thiangani hairi Malemgi asoba laina laisa ama oiriba COVID-19 positive oibagi sang nongma nongmagi hengalakliba sidagi ngathoknaba aikoi khudimagna lengana piriba SOP ngaknaba hotnaminasi haina LJP Manipur State Unit ki General Secretary so oiriba social worker khundrak kanbana appeal torakli ngasi lamsang kendragi manungda leiriba COVID-19 containment zone lauthokraba awang posangbang khulengi imungsingda nongmada sangdraba yadraba san thakna polong kaya hiram kaya da ngamjaba tengbang kaya sotharaba kendra sigi khanduna ahing nungthil khangdana miyamgi social work torakpa sigidama khundrakpong kanba maitaibu maike dongi miyamna tawbimal khangba ulakpagaloyana thagatpa phongdonarakli paugi marakthana atenba break ama pijari COVID-19 miyoi amadagi amada yamna line sandokanba laina laichat amani laichat asibu sandoroktanaba amadi manghankhibada ekhoi isa isagi chawraba thodang lai lengangna piriba SOP isa isagi imung manung pareng lekai dasu ngakna chasi parengda lekai da yariba makhai miyam punbagi thabak thoramsing tawbiganu COVID-19 laichat asidagi ngakthoknaba vaccine puthoktribani Seksinba haibasina COVID-19 laichat layong asidagi ngakthoknaba amasung manghankinabagi khwaidai phaba upaini Ningsingbiu khud sa toina sengna hamdokpiba mask sizinaba social distancing ngakpa miyam punbagi thabak sing tawbidabaga loinana aikhoi khuding wakhal taminaduna COVID-19 laina laichat asibu manghankinaba hotnaminarasi break ki matung tarakpa paulobirasi July 3 lisingani kunda hockey India ki president Mohammad Mustaki Ahmadna resign tokibadagi officiating president oina thaupurakiba Manipurdagi Gyanendro Ningambambu ngasi New Delhi da pangthokiba 10 Hockey India Congress and Election da lamba yaudana Hockey India ki president oina khalle haina lauthokre Gyanendro na Hockey India ki full fledged president oina khalakpada Manipur hockey na thagalakli Gyanendro Manipur da sahi nipurong hockey masana asida loina duna lakibani mahak Manipur hockey ki vice president oirambada chief executive officer su oirami Gyanendro na thasigi nipangi pung amada Imphal International Airport ta thunglabada Manipur hockey na grand reception ceremony ama pangthoknaba silli hairi thangta numit observation committee na thabo ama chathagadaba thangta numit ki ngasi kunithoni chanbada observation committee ki miyang makhada mabung taret YouTube channel na sinduna seloi lengmai singda leiba sanamai kiyongi singchang na pomda channel asigi member sing amadi ki mas ki thongmi singa khuchamaduna uchara thabagi tharam pangthokre COVID-19 satna kanglonga na pangthokiba tharamadуда observation committee ki chairman Irom Ibom Zamanga na phondokibada Malemda pollution na laina tina kaya polakpagum ngasigi thang tagi liklam kangkul dasu nongma nongmagi mangtharak leba asagi aikhoi puna kanminabagi pandamda uchara sing thaba thoramasi pangthokpani haiki Manipur Democratic Alliance ki convener M Tombina haikre NSN IM amadi Bharat Sarkar ki marakta matam sangna santi ki wari sanarakiba adu handak loisilagani hairakpa si taramna oi Pugni nungayo fawi warasin purakpada hirang amatada Manipur integrity ki matangda compromise tawbada MDA yauroi tawbasu yaroi wafam asing asi babu parada laiba Siva Senagi office ta pawmi singa unabada Tombina phongdokibani Tombina makha taraduna warasin puraknabagidama thasigi mapanda khananabagidama Chief Minister N Biren amadi hanagi Chief Minister opposition leader Oibobi Delhi da chatkani haibagi pawsu leire Prime Minister ki one nation one country one constitution haibasida wari sanagadoribara asida Manipuri MLR and LR Act 1950 sing amasung tamanigi marak sanariba tampa sanaraga singna satnaba yadaba amadi singda satnabana ama oiriba Land Reformation Act asi amendment tawbiduna sing amasung tam amata oina satnaba yanaba tawbiyu warasin purakpada Manipurda schedule tribe ki restoration tawbiduna aikhoi punna hingminaba Bamon RK maitai haiba asengamang punama asi mangkinaba restore tawbiyu Lising ani amagi census ta yumpham oiraga delimitation gi matangda yaningba amasung yaningdawi matangda mot pinaba numit 13 gi matam pirakpa sida mamangda all political party gi meeting ama state lengana sinbiyu loyana lising ani kuntaruk phawba extension tawnaba prime minister amasung home minister da memorandum piragani hairi
USA gi anova president khanbagi mikhalgi vote masing thibagi thabak sathari legal vote thirabadi mahakna laina mai pakani haina president Donald Trump na haiki handaki presidential election si niyam lana sathaki haiba wafam sumana phongdoki Democratic ki mireb hanagi vice president Joe Biden na hozik vote masing thiriba sida Donald Trump tagi mangjin tharibani hayeng November ki tang 3 ki nungtil pung 3 minute ani tarakpada EOS 01 satellite launch taunaba sem saba loire hairi satellite asik loina USA amasung Luxembourg tagi mari amadi Lithuania dagi amasu launch tawgadori Shri Harikota dagi launch tawgadori by ISRO gi satellite EOS 01 asi advanced earth observation satellite ni masi agriculture forestry soil moisture geology coastal monitoring amasung flood monitoring gi thabak singda sinagani hairi hayeng launch tawgadori basna COVID-19 license handokhrabagi matungda thagakadaba ahanbani sahi asta launch tawkiba satellite amakhatani G-SAT-30 kauba communication satellite adu France Guyana da laiba European spaceport tagi sahi January 3 ta launch tawki communication satellite G-SAT-12R asi December da launch tawnaba ISRO na sem sari COVID-19 license laibina maram orina launch tawfam Satish Dhawan Space Center da ISRO na media gi myoy amata sangande hairi launch tawringi manungda public viewing gallery su thingani hairi Kerala gi local body listing ama cham mawdra pangi mikhal tawnabagi matang state election commission ngasi lauthokre mikhal asi tangkak ahum lak thokna vote thadanagani December 9 10 amasung 13 ta vote thadanaragani November 12 da election notification thokani vote masinga December 13 ta thigadawri COVID-19 gi layeng duna lairiba singnamakta postal ballot sinagani Model Code of Conduct ngasidagi chatnaba hore haina Kerala State Election Commission na haiki mikhal singasi Gram Panchayat 194 Block Panchayat 182 District Panchayat 13 Municipality 42 amasung Corporation 3 ki tawgadabani mikhal asi COVID-19 protocol gi makhada pangthokadabani hairi Hauziarabada marapa mukana pijari Hayeng pangthokadoriba maraki mikhalgi polling person sing magi DC office complex tagi langtha kibagaloyena polling station sing da yognakre Station da hokiba pung kunmari da nauna COVID-19 positive oiba miyoi sam humputaru thengnakre miyoi anina sikibadagi apunba sikibagi masing sam mawdra mathoi sukre loinana presidential election niyam lana sathaki haina USA gi president Donald Trump na haikre Ngasigi Paodam pijaba matang asaloisinjare miyeng tabiribasingbu khurumjari